NSCN-K PDF amadi KNA-B apunba lanmisinga khutoknabada miyoi kaya asi ana yaukre. Indo Myanmar border da NSCN-K PDF amadi KNA-B apunba lanmisinga khutoknabada asi ana amadi aso open kaya yaure hairi. Hiram asigi matang na fangba pawgi source amana hai. KNA-B amadi PDF ki maikai miyoi kuntragani toy rom sikibaga loinana miyoi angkai romna aso open nangkre hairi. Khutoknabagi thokdok aduda NSCN-K lanmi ahum su laikidre. Laikidraba sing adugi maming Captain Tianjing Liang Mai Chahi Kuntra Oilem Lang Piyang Chahi Kunganitoy Amadi Chapjang Jemi Chahi Kuntra Manga Kawi Hairi Kutongnaba Aduda NSCN-K na PDF ki kem ani kudum chanba ngomkibaga loinana yamlabu khulai kaya amasu lawba ngomkre haina pau aduna makhanari makha tarakpa pauda Koki Jo amadi Maitei CSO singi luchingba singa unaduna hojik lamdam asida thokliba irang asi laksinduna Santi Puroknaba wa Tanaragani A.k Mishra. Government of India Ministry of Home Affairs ki advisor A.k Mishra amadi Intelligence Bureau ki Northeast ki Joint Director Rajesh Sihari Kamblena Koki Jo amadi Mitei ki CSO singilu jingbu singa unaduna hojik lamdam asida thokliba irang asi laksinduna Santi Puroknaba wa Tanaragani hairi. Pawosina hai advisor A.k Mishra amadi Intelligence Bureau Northeast ki Joint Director Rajesh Sihari Kamblena luchingba tim amana Churchanpur chatuna Koki Jo singi CSO singa unaduna wari sanaki Deputy Commissioner Churchanpur ge office ta pangthokiba mifam aduda Kangpokpi da base tawba Committee on Tribal Unity Kotu Churchanpur da base tawba Koki Jo Council amadi Fairzone amadi Jiribam da base tawba Indigenous Tribal Advocacy Committee ge mihut singsu saruk yaki mifam aduda maru oina free movement amadi highway sing yauna Koki Jo singna leriba mafam singda changsiliba total shutdown gi matangda wa khanaki hairi amarom da ngarang All Manipur United Club Organization amuko amadi Coordinating Committee on Manipur Integrity Kokomi amadi atei CSO singi mihut kharagasu All Secretariat ayuk pung 8 dagi hoduna nongtil pung 3 phawba wari sanaki hairi wari sanaba aduda Manipur da tangdu laitaba hanjilaknaba phase 3 thokna khaidokuna lambi sembal loire masida phase ani haibadi khulai lokhatpa amadi lambi satok chasin yahanbagi thabak paikhatpa hore ahum suba phase ki oina loge wangmada khulai pairiba singi oiba makoiga mari lainana activity ki thabak paikhatpana chingba yauri haibu wafam thamlakhi loinana A.k Mishra na su CSO kharage maikai dagi point manga yauba memorandum am pisinkhre hairi pisin kiba memorandum aduda Manipur miyam nam landam asida ningtamna chatok chasin yahanba Relief camp ta leriba sing masagi mayumda athubada hanjilhanba khulai paibasingna micham miyamda makada na khut tharaktanaba wafam sing memorandum aduda yawi hairi